ꯑꯩꯈꯣꯏꯒꯤ Supreme Court ki order matungina ST certificate ki matangda thijinbiu haina thado MP na taksin khraiba fau sinuja hari fau si dekhogi mamangda suma koina mention tawraga palliba cookie gi tribe khara khogi unauthorized oiba adugumba tribe sing ni haiba pau su yauri haiba tareba hari ba khogi sigumba lenga ki yamna maru oiba khogi thabak sing changbada khogi kudong chaba phangbagi namada makoina sigumba aranba mongda changamba aduga lenga ki thabak tawba mayam su yauri haibasi watho oi haiba tare hari pau si je kama yembi aikoina yengba yari si scheduled tribe ki list da yauraba scheduled tribe ki list da yauraga magi phangmam thokpa sing phangbadu ga su kaide aduga recognize tawraba identify tawraba tribe mayam singgi manungda chaliba maroina cookie tribes ki manungda lana manipulation tawraga natraga makoina misappropriation tawba khar leire haibasi thado inpi manipur gi maikei digi phongdorok pasi khoigi masi thoidong ngai leite haitare masi hana sumaisum tawraga lakhiba adumba makhalgi thawung mayam ama ki tribe singi kangbu adi atopa tribe kangbu singi manungda adun soidana yauri ase khoi myam khanei haitare ana khodi yengba yari di manipur gi leiriba tribe singse masi ekoi am properly identify tawraba aduga makoi si mau ki hoi gi genealogy makoi karai de hora I kamaina lakhi haibagi yamna itno cultural oiba identities mayam du ekoina mayamda koi khanganba digi yam tangai phadaba ma leiba mayam singadu loina na thairamaga makoi identity du koi hana leiramiba indigenous tribal gi amadongna chapana na leirganda makoina phamam tokbasing atopa indigenous people jingduna tribal jingduna sorry phangadaba jingdo makoina lawsalaga makoigi sakthungoina phangibani masi yamna government na masi objection daba aduga manipur government amadi central government gi leiribo official jingjina madu matam chana yengjel hobagi tangai phadaba mayam du tohudaba degi thokibani aduna hoji cookie tribes ki kanguda any cookie tribes amadi atai scheduled tribe ki list ta sanbaya daba tribe mayam ama tongan yawsalaga madu da su adum maduda lengaki administration na district administration madu koi scheduled tribe ni haidana list amada sanba amada na certify tobase masi yamna tawhidaba amadi madu yengbinaba yengjanbinaba leitraba adumba makhalgi lengak tuna lengak singsina tawhanbani maduna madupuna makki mahido madu ngasi khoina phangi bani haibase ai shwai thamlingi aduna cookie tribe ki natraga only any tribe ki scheduled tribe ki list yauraba kangu du khaktang as per the guideline of Supreme Court ki guideline honorable Supreme Court piriba guideline sida makoi instruction sida phajana thabak tawraganda koi se implementing agency oriba national scheduled tribe commission lady adagi koi development tawnaba lady adagi atopa Ministry of Tribal Affairs Government of India lady aduga Manipur da su koi Tribal Development Corporation lady aduga si Director of Tribes and Hills lady sumain tawduna masi mayam sina phajana thabak ama tawrakanda madu chanbam thokpana kanano chanbam thoktomna kanano haibse masi yam yengjalaga thabak tawba tai adu hojikti tawgramnina tawriba jingdu ga soiba jingdo kada no do thiraga maduda lana thabak changamiba tawmiba certificate piramiba mari lena chenariba meusing ado madu chapchana ain gi oiba serak pigadabani haina iswain thamjage yam ngai je